ngarang pangthokiba Lok Sabha Mekhal Gamari Lenana tongan ba polling station kayada khulai paiba sing thadokuna namfu chathakiba du anemba thaki yamna ikai ningai oiba politics ni haina RPI athwale Manipur state ki working president Laitonjam Haridas na fundorokle ase kai sampata laiba RPI athwale ge office ta pangthokpa paugi mifam amada wafam asik phongdoklatuna Haridas na hai democracy chatpa India ki state ma oiriba Manipur da ngarang chathakiba election gi mawong ase aduki matik ikai ningai gi masakne khulai paiba singna tongan ba polling station kayada namfu tawkiba maduda security personnel amadi mari leinaba authorities singna karimata tawba ngamkidaba du laibak thibane khulai paiba kaya thadok tuna mayambu party amada bot thada hanna bahona amade aki akhang piba kaya se anemba thaki politics ne masina lamdam ase masak thiale khulai paiba singna namfu tawkiba polling station khudingmak repol tawrakani habagi thajaba lei repol tawrapa matamda miyam aki akhang leitana bot thadanaba mari leinaba singna honaba mathau tai amaromda paugi mifamatuda sarugyakiba RPI athwaligi election agent BM Sarmana hai ngarang pangthokiba mekhala vote capture amasong proxy tauba amade polling station manungda agent famandabaga mari leinana polling station kunmathoi pamdaba thaudok sing thoke haribo polling station kunmathoi asi repol taunaba ECI da wakatkre polling station kayada security personnel leina khulai paiba singna namfu chathaba lakpada tumina yenglaga laiba si khwaidagi laibak thibane RPI athwale gi candidate namthanaba honaba si laibak thibane mekhalda election da senja thumja tauba meyamda ki akhang piduna namfuda party amada bot thada hanbagi thawung asina Manipur asi tambangamdaba phibam amada leiri haina makna makhata khi Manipur haiba state asida pangthoibe election gi leiriba mawong ase on the hong na yamna ikai ningai waraba kodamo naijera ayuk te khone chasabada marang kampu haina leiriba jaga aduda kangbu khulai paiba kangbu khara la aga agent mayam singa dubu namdana loina tanthok kharaga makoina tawning ba mawng da tawkiba loina nam aduda leiriba presiding officer amadi polling officer mayam amadi staff mayam singa do ai isa sing isa nupi nga to oiba adugi khodong saba lawribra khangde aduga aduk sathriba mawngda tawkibdo aina RPI gi taraptagi amadi citizen of India haijage yamna condemn yamna tawjaba pot amani masugumba muscle power adi money power degi hendna mu muscle power som senjamra masibu sarkar chalai biriba miwe singa sina ai democracy ge wan thole hendaba masi yamna nemthaba adugumba rajniti ni machi tawida pagni democracy bu seng na pamjaba kangu singsina waraba matamasida bot thadaba thola isida influence tawdana ba mayam su sagot pi haina aina haijaningi aduga leiba ngak liba khoigi sasan tawriba ka party asida su amukan haijaningi makoina sumdam sasan tawbasida makoina thengbang ambagi sakti leiribani aduna thingan biu amsung election commission of India na hojikte makoigi full right ni makoigi security laina karigin magda sigum khulai pai besingna khoi polling station me ad lakdoribno masi ngakthok piu akhoi democracy singaksi akhoi maite yaibe irei cha jati singaksi